Lamyanba Hijam Irabot na MLA ama oina Leibak Kannaba Mirot Takhiba Ningsingduna Ngasigi Meehut shing na meeyam mang thaduna Leibak Kannaba Thabak toubiyu haina PPCM gi Convenor Pheiroijam Nando Luwang na phongdorakli wafam asi kumja 1994 gi ngasigi numit September 12 da Lamyanba Irabot na Mirot Takhiba numit adubu Ningsingduna Protection and Preservation Committee Manipur PPCM amade Lamyanba Irabot Ningsing Thauram Observation Committee Lintok na puna sinduna pangthokpa thoram amada mahakna phongdokhibane Lintok ki convener ke thoiba PPCM gi advisor L Nganbi Y Leirik Leima S Memcha M Purnimasi amati atai masak naiba myoi kayana maruiba mitunglan sing oiduna ngasi kwakaitel akham laikai community hoda pangthokhiba thoram aduda Pheiroijam Nando Luwang na hai adungai Manipur amasung Tripura gi mafam khara punsilaga Purbanchal Koba star ama semgani haina Indiana changsilakiba lalong adugi mayokta Lamyanba Irabot na leptuna meeyam gi mang thana chongthokhiba amade Manipur bu kannaba honabada Mirot oikiba Lamyanba Hijam Irabot ki wakhalon amadi thona ado pidam ningai ne Lamyanba Hijam Irabot ki thona amadi wakhalon aduna ngasi iramdam Manipur asi kaidana leirambane Irabot ki fidam ningai oiraba wakhalon amade mideng adu ningshingduna Lamyanba sigi mapok tha ase thabum ama chupna PPCM gi mideng makhada lintokna sinduna Irabot ningsing tha oina pangthoktuna lakpani adungai Lamyanba Irabot na lawkiba pirep amade mahaki wakhalon adu ngasigi Meehut shing na lawduna iramdam Manipur asi kalamge haibagi wakhalon puthokpa matam yaudribara haibasi achobo wahang ama oire Hauzik kuki narco terrorist singna maitei muthatlage haiduna changsilakliba lana sida makoibu inot haptuna makoigi maningda lepliba kuki jo MLA tara asigi mathakta action amata lokatana leiriba si karigino kuki jo MLA tara asi thengnanaba maitei gi leiriba MLA kuntra taret asina honadriba karigino lana sida lamdam asigi maira paibi CSO mahairoi lup amade khulnga pu singna masa masagi oiba chapchaba thodang lauduna lakli Kuki jo MLA tara na lepliba sumna maitei gi MLA kuntra taret asidagi MLA tara khaktamak oirabasu thoraktuna Manipur thugaibagi manglana si yaroi haina phongna lauba matam yaudribara madu tawdana hauji fauba tumina leishiliba MLA shingi mathakta meeyam gi oiba ihau lakri hainingai leite Mahagna makha tana hai India lengangna hojik Indo Myanmar gi ngamkhai paringda border fencing tawgani hairiba sida Manipur gi meeyam na penpham thokte Manipur gi lam oiramba Kabo Valley ase India lengangna Myanmar da pitokhiba ado nongma natraga nongmade Manipur gi amuk oikigani haiba wakhalonda thajaba myoi kaya ama hojik Manipur da leiri Handak tasu Myanmar da Iran kansilakwa matamda Myanmar lengangna Kabo Valley ase Manipur na ngakcharo hairakle haiba wafam social media da viral oirakiba laikhrabane pumnamak asigi yenglaga India lengangna India amade Myanmar gi ngamkhaida border fencing khagani hairiba sida Manipur gi meeyam amadi maru oina lengak asina kupna yengsinba ma changi haina mahakna makha takhi Akoi na ngasi yoi bai MLA singa se ngasi Mirot toubiyu underground charpi ko haibena teba Manipur kannaba Irei pa iramdam kannaba Manipur kannaba masada lejeriba sakti masagi lejeriba tawbang amma mayam puduga meeyam gi Meehut ne haiba ulaga khong thilaga Bharat Sarkar da kana haiba changi amadi leiriba kuki jo militant singa injalaga chaliba kuki jo gi MLA mingse tara se masina amuhanna torpa yadana ba amadi atai atopa kanglu purup singna su Manipur thugaina ba tawbase amati yaroi haiba se masi gi thokdang si unnaba koi MLA Manipur gi MLA singju chapchaba tawdang lobam choi haibasi akoi haijeningi aduna Irabot na lomi simi gi dana akoi tongan fil kya da chalaga thabak tomdra ngasi mana adumba propanchan state semba yaroi haibagi yaudugi mana Mirot tagi bado aduduna ngasi gi Manipur se leiri ne Irabot na loramba thokdang Manipur khunai gi damakta kannaba thokchil thorang chathagi bado ngasi gi horaiba Manipur meeyam na mayek sengna mana tamba poktak singna do lawraga ngasidi Manipur gi ngamkhai kannaba apunba Manipur ama sagatnaba gi damakta lamdam sida leiriba puruk khudimangna yellow mi ekoi khudimangna chap manana lepaga Manipur kannaba gi chap chaba thokdang wasaga ma lepa matam ore haibase ngasi meeyam na khangadabani siga loinana ngasi maksu lamdum mafam sida pangthok seriba letok amadi PPCM na pangthoiba ekoi gi thongmi singna su ngasi haiba numisida gi Irabot na underground taba Leibak Kannaba no thokdang lawkibado maduga chap manana ekhoisu ngasigi mifam sina chap chaba wari bam lawga Manipur kannaba no ta Manipur khunai kannaba gi no ta ekoi chanbalaitana ipa ipo singna thawai katkiba adumna khoisu chap chaba thokdang lawmina no bai thokdang lawmina gani amasu lamdam sida leiriba yellow kudimala su chap chaba thokdang lawga Manipur kanja wafam se thamjagi